ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯇꯝꯃꯤꯔꯥꯏꯅꯝꯅ ꯃꯈꯜ ꯃꯊꯦꯜ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯥꯏꯗꯅ ꯂꯦꯞꯅꯥꯏꯗꯅ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯔꯛꯂꯤꯕ ꯃꯈꯜ ꯃꯊꯦꯜꯅ ꯂꯥꯡꯖꯕ ꯊꯧꯔꯝ ꯀꯌꯥ ꯃꯤꯌꯥꯝꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯧꯒꯠꯄꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯣꯏꯍꯟꯕꯤꯌꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯦꯟ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯂꯨꯛꯅ ꯅꯤꯖꯔꯤ ꯑꯍꯨꯝꯁꯨꯕ ꯀꯥꯇꯨꯀꯤ ꯃꯥꯄꯟꯁꯨꯕ ꯃꯇꯥꯡ ꯃꯥꯒꯤ ꯆꯤꯊꯤꯅ ꯑꯩꯕꯨ ꯃꯤꯠ ꯄꯥꯡꯍꯜꯂꯦ ꯅꯤꯡꯁꯤꯡ ꯆꯨꯡꯂꯛꯏ ꯑꯩꯗꯤ ꯌꯥꯝꯅ ꯄꯪꯅ ꯂꯩꯔꯨꯔꯦ ꯑꯁꯨꯛ ꯇꯧꯕ ꯉꯝꯕꯤ ꯅꯨꯄꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯗꯤꯅꯦꯁꯀꯤ ꯄꯨꯟꯁꯤ ꯄꯪꯂꯕꯤ ꯆꯝꯂꯕꯤ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤꯒꯤ ꯂꯤꯂꯥ ꯑꯩꯕꯨ ꯑꯁꯨꯛ ꯃꯥꯡꯂꯒꯗ꯭ꯔꯥ ꯑꯍꯤꯡꯒꯤ ꯒꯥꯔꯤꯅ ꯑꯍꯤꯡꯒꯤ ꯃꯤꯍꯥꯠꯄ ꯑꯣꯏꯈꯤꯕꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯗ꯭ꯔꯤ ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯒꯥꯔꯤꯅ ꯃꯤ 5ꯕꯨ ꯃꯊꯪ ꯍꯥꯠꯈ꯭ꯔꯤꯕ ꯀꯅꯥꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯂꯤꯕ ꯏꯆꯦ ꯊꯥꯔꯤꯛꯀꯤ ꯋꯥꯍꯩꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯧꯇꯨꯅꯔꯒ ꯑꯩꯕꯨ ꯖꯦꯜꯗ ꯅꯝꯁꯤꯟꯈꯤꯕ ꯊꯧꯗꯣꯛ ꯅꯤꯡꯁꯤꯡꯂꯤꯗꯅ ꯅꯣꯡꯃ ꯖꯦꯜꯗ ꯏꯊꯥ ꯊꯥꯖꯗꯅ ꯇꯣꯂꯃꯨ ꯂꯥꯛꯈꯤ ꯑꯩ ꯎꯅꯕ ꯑꯩꯕꯨ ꯂꯨꯅ ꯇꯧꯖꯕ ꯃꯤꯅꯤ ꯑꯆꯨꯝꯕ ꯄꯥꯝꯖꯕ ꯑꯔꯥꯟꯕ ꯌꯥꯗꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛ ꯂꯥꯏꯔꯩ ꯑꯄꯥꯕꯤꯒꯤ ꯃꯆꯦꯡ ꯆꯥꯗꯨꯅ ꯍꯤꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯥ ꯉꯥꯡꯈꯤꯗꯕꯅꯤ ꯖꯦꯜꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇꯗꯤ ꯏꯆꯪ ꯊꯧꯏ ꯁꯤꯔꯕꯁꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯍꯥꯛꯅ ꯂꯤꯔꯝꯕ ꯋꯥꯔꯤ ꯑꯉꯛꯄꯅꯤ ꯃꯤꯍꯥꯠꯄ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯇꯣꯝꯕꯤꯅꯧ ꯇꯦꯝꯕ ꯃꯨꯕ ꯑꯃꯗꯤ ꯀꯣꯕ ꯇꯣꯝꯕꯤꯅꯧ ꯅꯠꯇꯕ ꯑꯍꯨꯝ ꯑꯁꯤꯗꯤ ꯏꯕꯣꯕꯤꯒꯤ ꯆꯦꯛꯂꯥꯅꯤ ꯋꯥꯏꯊꯧ ꯆꯤꯡꯒꯣꯜꯗ ꯑꯩꯒꯤ ꯏꯕꯥꯏꯒꯤ ꯒꯥꯔꯤ ꯂꯨꯠ ꯇꯧꯕꯁꯨ ꯌꯥꯎꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯒꯥꯔꯤꯅ ꯃꯈꯣꯏꯕꯨ ꯂꯥꯟꯕꯤꯈꯤꯕꯅꯤ ꯇꯣꯂꯃꯨ ꯋꯥꯔꯤ ꯑꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯌꯨ ꯅꯠꯇꯦ ꯅꯪꯕꯨ ꯑꯄꯥꯕꯤꯒꯤ ꯃꯤ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯏꯌꯥꯝꯕ ꯌꯨꯝ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯀꯨꯝꯕꯤꯗ ꯆꯠꯂꯒꯅꯤ ꯅꯪꯒ ꯎꯅꯈꯤꯗꯕ ꯌꯥꯏ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯅꯪꯕꯨ ꯃꯤꯍꯥꯠꯄ ꯇꯥꯍꯟꯕ ꯑꯗꯨ ꯑꯩ ꯌꯥꯅꯤꯡꯗꯦ ꯏꯌꯥꯝꯕ ꯁꯤꯔꯕꯁꯨ ꯑꯆꯨꯝꯕ ꯑꯗꯨꯗꯤ ꯅꯪꯉꯣꯟꯗ ꯂꯤꯔꯝꯒꯦ ꯇꯥꯛꯄꯤꯌꯨ ꯇꯥꯗ ꯏꯕꯨꯡꯉꯣ ꯁꯨꯔꯖꯤꯠ ꯇꯣꯂꯃꯨꯅ ꯃꯔꯤꯛ ꯆꯨꯝꯂꯕ ꯋꯥꯔꯤ ꯑꯗꯨ ꯆꯠꯊꯗꯨꯅ ꯇꯝꯈꯤ ꯅꯪꯕు ꯄꯨꯂꯤꯁꯅ ꯑꯍꯥꯟꯕ ꯐꯥꯕ ꯅꯨꯃꯤꯠ ꯑꯗꯨ ꯅꯤꯡꯁꯤꯡꯂꯤꯗꯅ ꯃꯨꯕ ꯀꯣꯕ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯊꯥꯔꯤꯛ ꯐꯥꯔꯨꯅꯕ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤꯅ ꯅꯦꯛꯂꯒ ꯊꯥꯔꯛꯄꯅꯤ ꯏꯕꯣꯕꯤꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯑꯄꯥꯕꯤꯗꯒꯤ ꯃꯆꯦꯒꯤ ꯃꯃꯜ ꯑꯣꯏꯅ ꯂꯨꯄꯥ 5,000 ꯂꯧꯈꯤ ꯍꯥꯏꯕꯗꯨꯗꯤ ꯆꯨꯝꯃꯤ ꯑꯩꯁꯨ ꯈꯪꯍꯧꯏ ꯃꯍꯥꯛꯅ ꯈꯨꯔꯥꯗ ꯊꯣꯛꯄ ꯇꯧꯖꯍꯧꯔꯣ ꯏꯆꯦꯕꯨ ꯃꯥꯡꯒꯤ ꯌꯦꯛꯅꯕ ꯁꯨꯔꯖꯤꯠꯀꯤ ꯃꯅꯥꯛꯇ ꯂꯩꯍꯟꯒꯅꯨ ꯑꯁꯤꯗꯤ ꯍꯥꯏꯔꯝꯃꯤ ꯏꯕꯣꯕꯤꯒꯤ ꯆꯦꯛꯂꯥ ꯇꯥꯀꯨ ꯑꯍꯨꯝꯗꯨ ꯑꯄꯥꯕꯤꯒꯤ ꯈꯨꯠꯌꯦꯛꯅꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯄꯨꯂꯤꯁꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥꯔꯤꯛꯄꯨ ꯄꯨꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯊꯥꯔꯤꯛꯅ ꯃꯈꯣꯏꯕꯨ ꯊꯤꯅ ꯆꯩꯈꯤ ꯃꯍꯥꯛꯁꯨ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ ꯃꯈꯣꯏꯅ ꯇꯥꯟꯅꯈꯤ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯐꯪꯗꯕꯒꯤ ꯄꯥꯎ ꯇꯥꯈꯤꯗ꯭ꯔꯦ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯅꯪꯒꯤ ꯅꯌꯨꯝꯗꯒꯤ ꯊꯥꯔꯤꯛꯅ ꯂꯥꯎꯔꯛꯄ ꯇꯥꯈꯤ ꯄꯣꯡꯉꯛꯈꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇ ꯃꯥꯡꯈ꯭ꯔꯕꯤ ꯊꯥꯔꯤꯛ ꯑꯃꯨꯛ ꯀꯝꯗꯧꯅ ꯂꯥꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯔꯤꯕ ꯊꯥꯔꯤꯛꯀꯤ ꯑꯁꯣꯏꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯃꯤꯡ ꯄꯟꯗꯨꯅ ꯂꯥꯎꯔꯝꯕ ꯋꯥꯍꯩ ꯇꯣꯝꯕꯤ ꯆꯧꯅ ꯀꯣꯔꯠꯇ ꯁꯥꯈꯤꯒꯤ ꯖꯕꯥꯟ ꯄꯤꯕꯗ ꯉꯥꯡꯈꯤꯕꯗꯨꯅꯤ ꯅꯤꯡꯁꯤꯡꯂꯤꯗꯅ ꯋꯥꯍꯩ ꯑꯗꯨ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯁꯨꯔꯖꯤꯠ ꯏꯆꯦꯕꯨ ꯑꯩ ꯈꯪꯈꯤ ꯉꯛꯄꯁꯨ ꯉꯛꯈꯤ ꯁꯨꯔꯖꯤꯠ ꯑꯃꯨꯛ ꯄꯨꯂꯤꯁꯅ ꯊꯥꯗꯣꯔꯛꯂꯕ꯭ꯔꯥ ꯊꯥꯔꯤꯛꯄꯨ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯛꯏ ꯅꯪꯒꯤ ꯅꯃꯤꯡ ꯄꯟꯗꯨꯅ ꯊꯥꯔꯤꯛꯅ ꯀꯧꯈꯤꯕ ꯑꯁꯤ ꯃꯤ ꯑꯇꯩꯁꯨ ꯇꯥꯔꯝꯒꯅꯤ ꯅꯤꯡꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯍꯧꯒꯠꯅꯔꯛꯇꯦ ꯃꯁꯤꯗꯅꯤ ꯅꯪꯕꯨ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯔꯤꯕꯁꯦ ꯏꯃꯨꯡ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯩꯇꯅꯤ ꯎꯍꯧꯕ ꯑꯩ ꯍꯪꯒꯠꯇꯨꯅ ꯅꯪꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯩꯈꯤ ꯐꯛꯂꯥꯡ ꯍꯧꯔꯕ ꯅꯪꯒꯤ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯎꯈꯤꯕ ꯀꯨꯝꯍꯩ ꯌꯦꯡꯍꯩꯕ ꯅꯠꯇꯦ ꯏꯕꯣꯕꯤꯒꯤ ꯃꯔꯨꯞ ꯊꯥꯔꯤꯛꯅꯁꯨ ꯃꯧꯄ꯭ꯋꯥꯉꯥꯛꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯇꯧꯖꯕ ꯃꯨꯕ ꯀꯣꯕ ꯇꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯥꯔꯤꯛꯄꯨ ꯃꯌꯥꯗ ꯐꯤꯕꯨꯜ ꯅꯝꯂꯒ ꯁꯔꯥꯛ ꯇꯝꯕꯒꯨꯝꯅ ꯅꯩꯊꯠꯂꯝꯃꯤ ꯃꯔꯛ ꯑꯗꯨꯗ ꯅꯨꯄꯤ ꯊꯤꯕ ꯈꯪꯗ꯭ꯔꯕ ꯇꯣꯝꯕꯤꯅꯧꯅ ꯀꯗꯣꯝꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯇꯨꯅ ꯌꯥꯎꯔꯝꯂꯤꯕ ꯉꯛꯇꯕ ꯉꯝꯈꯤꯗꯦ ꯃꯨꯕꯅ ꯍꯥꯏ ꯏꯆꯦ ꯐꯖꯕꯤ ꯅꯪꯕꯨ ꯃꯤꯇꯥꯖꯕ ꯀꯨꯏꯔꯕꯅꯤ ꯈꯨꯔꯥ ꯑꯄꯥꯕꯤꯒꯤ ꯃꯅꯥꯛꯇ ꯊꯤꯟꯗ꯭ꯔꯤꯉꯩꯗ ꯅꯧꯄꯥ ꯑꯩꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯈꯔ ꯈꯥꯏꯕꯤꯔꯝꯃꯨ ꯀꯣꯕꯅ ꯄꯥꯡꯁꯤꯜꯂꯛꯏ ꯃꯨꯕ ꯃꯊꯪꯗꯤ ꯑꯩꯅꯤꯀꯣ ꯇꯣꯝꯕꯅ ꯁꯨꯝꯊꯩ ꯏꯆꯦ ꯅꯪ ꯁꯥꯎꯅꯨꯀꯣ ꯏꯕꯣꯕꯤꯅꯁꯨ ꯅꯪꯕꯨ ꯌꯣꯟꯊꯣꯛꯈ꯭ꯔꯕꯅꯤ ꯃꯇꯨꯡꯗꯤ ꯅꯤꯡꯊꯤꯅ ꯈꯨꯔꯥ ꯑꯄꯥꯕꯤꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯆꯣ ꯇꯣꯝꯕꯤꯅꯧꯅ ꯄꯥꯖ ꯑꯩꯕꯨꯁꯨ ꯈꯔ ꯐꯪꯍꯜꯂꯨ ꯀꯅꯥꯁꯨ ꯍꯥꯏꯗꯣꯛꯄꯤꯔꯣꯏ ꯑꯩ ꯃꯄꯥꯟꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯈꯤꯗꯦ ꯆꯪꯂꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯍꯥ ꯇꯥꯀꯨ ꯉꯥꯛꯇꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯍꯧꯗꯣꯛ
ꯎꯔꯦ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯕ ꯃꯤ ꯌꯥꯎꯗꯦ ꯑꯄꯥꯕꯤꯗ ꯇꯥꯛꯂꯨꯔꯦ ꯑꯐꯕ ꯅꯠꯇꯦ ꯊꯥꯔꯤꯛꯄꯨ ꯂꯧꯕꯤꯗꯅ ꯃꯥꯡꯕ ꯇꯥꯕꯅꯤ ꯉꯥꯏꯍꯥꯛꯇꯤ ꯈꯟꯐꯝ ꯈꯪꯈꯤꯗꯦ ꯈꯪꯍꯧꯗꯅ ꯊꯥꯔꯤꯛꯀꯤ ꯃꯆꯤꯟꯗꯒꯤ ꯐꯤꯕꯨꯜ ꯅꯥꯟꯊꯣꯔꯛꯂꯦ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯒ ꯆꯩꯅꯥꯈꯣꯜ ꯃꯔꯛꯇ ꯉꯥꯡꯂꯛꯈꯤ ꯃꯨꯕ ꯀꯣꯕ ꯇꯣꯝꯕꯤꯅꯥꯎ ꯅꯈꯣꯏꯒꯤꯅ ꯅꯆꯦꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯗꯨꯅ ꯁꯔꯥꯛ ꯇꯝꯂꯤꯕꯅꯣ ꯅꯈꯣꯏꯕꯨ ꯏꯄ꯭ꯋꯥꯅꯤ ꯈꯟꯕꯅꯤ ꯐꯩ ꯅꯆꯦꯕꯨ ꯍꯥꯠꯂꯣ ꯇꯣꯝꯕꯤꯅꯧꯅ ꯈꯨꯝꯈꯤ ꯅꯪꯕꯨ ꯍꯥꯠꯀꯦ ꯇꯧꯕ ꯅꯠꯇꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯉꯥꯏꯍꯥꯛꯇꯪ ꯈꯥꯡꯉꯨ ꯅꯪꯕꯨ ꯍꯅꯨꯕ ꯑꯄꯥꯕꯤꯅ ꯂꯧꯈꯤꯕꯁꯤ ꯄꯥꯝꯃꯨꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯈꯔ ꯁꯔꯨꯛ ꯂꯧꯍꯧꯕꯇꯅꯤ ꯃꯇꯨꯡꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯣ ꯊꯥꯔꯤꯛ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯆꯤꯟꯒ ꯅꯥꯇꯣꯟꯒ ꯄꯥꯟꯅꯗꯨꯅ ꯃꯣꯟ ꯃꯆꯥ ꯑꯃꯅ ꯇꯣꯝꯕꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯩ ꯄꯟꯊꯗꯨꯅ ꯂꯩꯕ ꯆꯨꯝꯗ꯭ꯔꯦ ꯈꯟꯗꯨꯅ ꯁꯤꯔꯕꯁꯨ ꯃꯗꯨ ꯃꯉꯥꯏꯔꯦ ꯈꯟꯗꯨꯅ ꯃꯈꯣꯏꯕꯨ ꯆꯩꯕ ꯑꯣꯏꯅ ꯍꯥꯏꯈꯤ ꯍꯥꯏ ꯃꯤꯇꯝ ꯊꯤ ꯁꯥ ꯅꯆꯦꯗꯣ ꯍꯥꯠꯂꯒꯦꯔꯥ ꯅꯈꯣꯏꯕꯨ ꯃꯤꯔ ꯁꯥꯔ ꯃꯈꯣꯏ ꯃꯔꯤꯗꯨ ꯏꯉꯛ-ꯉꯛꯅꯈꯤ ꯃꯃꯤꯠ ꯃꯅꯥ ꯇꯉꯛ-ꯇꯉꯛꯅꯩ ꯃꯨꯕꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯂꯦ ꯑꯩꯍꯥꯛ ꯆꯦꯟꯕ ꯅꯪꯍꯧꯗ꯭ꯔꯦ ꯃꯍꯥꯛꯅ ꯈꯨꯗꯥꯡ ꯇꯥ ꯐꯥꯔꯒ ꯊꯥꯡ ꯃꯇꯣꯟꯅ ꯊꯕꯥꯛꯇ ꯅꯝꯈ꯭ꯔꯦ ꯇꯥ ꯇꯣꯂꯝꯃꯨ ꯅꯪꯁꯨ ꯌꯥꯎꯔꯨ ꯂꯥꯎ ꯏꯌꯥꯝꯕꯗꯤ ꯌꯥꯎꯖꯔꯣꯏ ꯃꯥꯕꯨ ꯏꯆꯜꯗꯧꯅ ꯈꯟꯖꯩ ꯑꯩꯅ ꯈꯨꯝꯃꯤ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯄꯗ ꯅꯊ꯭ꯋꯥꯏ ꯃꯥꯡꯂꯦ ꯈꯪꯉꯨ ꯅꯪꯒꯤ ꯅꯨꯄꯤꯕꯨꯁꯨ ꯑꯁꯨꯝꯅ ꯐꯥꯔꯒ ꯅꯩꯊꯠꯆꯒꯅꯤ ꯈꯪꯉꯨ ꯊꯥꯔꯤꯛꯄꯨ ꯁꯤꯔꯅꯤ ꯍꯥꯏꯕ ꯋꯥꯅꯤ ꯅꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇ꯭ꯔꯥ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯏꯕꯣꯕꯤꯒꯤ ꯃꯆꯦꯅꯤ ꯈꯪꯅ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯃꯨꯕꯅ ꯃꯍꯥꯛ ꯏꯕꯣꯕꯤꯒ ꯑꯩꯈꯣꯏꯒ ꯁꯦꯔꯧꯗ ꯂꯨꯠ ꯇꯧꯃꯤꯟꯅꯩ ꯃꯍꯥꯛ ꯂꯣꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯁꯦꯟ ꯑꯃꯠꯇꯁꯨ ꯈꯥꯏꯔꯛꯇꯦ ꯃꯗꯨꯒꯤ ꯂꯃꯟꯅꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯃꯨꯕ ꯏꯕꯣꯕꯤꯒ ꯊꯦꯡꯒꯥꯏꯅꯗꯧꯅ ꯃꯆꯦꯒꯤ ꯀꯔꯤ ꯃꯔꯥꯜ ꯂꯩ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯆꯤꯟ ꯅꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯈꯪꯉꯦꯗꯅ ꯈꯪꯖꯔꯦ ꯏꯌꯥꯝꯕ ꯇꯨꯃꯤꯟ ꯂꯩꯖꯒꯦ ꯑꯩꯅ ꯀꯤꯅ ꯍꯥꯏꯖꯈꯤ ꯇꯣꯝꯕ ꯃꯇꯨꯡꯗꯒꯤ ꯐꯤꯡꯅ ꯆꯦꯟꯊꯣꯔꯛꯂꯦ ꯃꯗꯨꯒ ꯄꯥꯎ ꯇꯝꯂꯩ ꯍꯦꯃꯨꯕ ꯏꯆꯦ ꯊꯥꯔꯤꯛ ꯁꯤꯔꯦꯅꯦ ꯁꯣꯔ ꯍꯣꯟꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯃꯨꯕꯅ ꯍꯪꯉꯤ ꯃꯊꯟꯇ ꯁꯤꯖꯕꯅꯤ ꯍꯥꯏꯅ ꯊꯧꯔꯤ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯂꯁꯤ ꯇꯣꯝꯕꯅ ꯍꯧꯗꯣꯔꯛꯏ ꯐꯔꯦ ꯊꯨꯅ ꯇꯧꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯃꯥꯡꯈ꯭ꯔꯁꯤ ꯃꯨꯕꯅ ꯈꯨꯝꯃꯤ ꯇꯥ ꯇꯣꯂꯝꯃꯨ ꯅꯪ ꯈꯪꯗꯦ ꯎꯗꯦ ꯍꯥꯏꯌꯨꯀꯣ ꯇꯣꯝꯕꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀꯁꯨ ꯀꯤꯍꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪꯁꯨ ꯅꯉꯛ ꯀꯦꯟꯖꯅꯤꯀꯣ ꯑꯁꯨꯝꯅ ꯑꯩꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯏꯌꯥꯝꯕ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯅꯪꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯈꯤꯕ ꯃꯈꯣꯏ ꯃꯔꯤꯅꯤꯀꯣ ꯏꯕꯣꯕꯤꯗꯤ ꯃꯥꯒꯤ ꯆꯦꯛꯂꯥꯁꯤꯡꯅ ꯃꯆꯦꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗ꯭ꯔꯕꯅꯤ ꯃꯥꯁꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯈꯪꯗꯦ ꯇꯥ ꯇꯣꯂꯝꯃꯨꯗꯒꯤ ꯐꯪꯈꯤꯕ ꯂꯤꯈꯨꯟ ꯑꯁꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯈꯤ ꯃꯈꯣꯏꯕꯨ ꯑꯃꯃꯝ ꯑꯣꯏꯅ ꯍꯥꯠꯀꯦ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯖꯦꯜ ꯃꯅꯨꯡꯗ ꯋꯥꯁꯛꯈ꯭ꯔꯕꯅꯤ ꯊꯧꯔꯥꯅꯤ ꯅꯪ ꯍꯥꯏꯌꯨ ꯑꯩꯅ ꯁꯛꯂꯤꯕ ꯋꯥꯁꯛ ꯑꯁꯤ ꯂꯥꯟꯕ꯭ꯔꯅꯦ ꯅꯨꯄꯤ ꯑꯃꯕꯨ ꯑꯗꯨꯛ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯗꯁꯨ ꯅꯠꯇꯅ ꯆꯝꯅ ꯍꯤꯡꯖꯕ ꯑꯩꯕꯨꯁꯨ ꯃꯤꯡꯆꯠ ꯊꯤꯍꯟꯈꯤꯕ ꯃꯈꯣꯏꯕꯨ ꯍꯤꯡꯗꯨꯅ ꯂꯩꯍꯟꯕ ꯍꯥꯏꯕ ꯑꯁꯤ ꯑꯃꯥꯡꯕ ꯅꯠꯇ꯭ꯔꯅꯦ ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠꯄ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯔꯥ ꯃꯥꯒꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯔꯝ ꯑꯁꯤ ꯆꯨꯝꯃꯤ ꯍꯥꯏꯅꯤꯡꯉꯤ ꯃꯇꯨ ꯁꯣꯜꯂꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯅꯩꯍꯠꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯗꯦ ꯅꯨꯄꯤꯕꯨ ꯑꯔꯥꯟꯕ ꯑꯃꯗꯤ ꯑꯣꯛꯇꯕꯤ ꯇꯥꯍꯟꯗꯨꯅ ꯍꯟꯊꯅ ꯌꯦꯡꯕꯤꯔꯤ ꯐꯠꯇ꯭ꯔꯕ ꯅꯨꯄꯤ ꯍꯥꯠꯄ ꯀꯥꯡꯕꯨ ꯑꯗꯨꯕꯨ ꯂꯥꯟꯕꯤꯕ ꯂꯥꯛꯂꯤꯕ ꯗꯨꯠ ꯑꯗꯨꯕꯨ ꯃꯤꯍꯥꯠꯄꯅꯤ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯇꯣꯝꯕꯤꯅꯧ ꯑꯃꯗꯤ ꯇꯦꯝꯕ ꯑꯅꯤꯕꯨꯗꯤ ꯀꯗꯥꯏꯗ ꯀꯝꯗꯧꯅ ꯍꯥꯠꯈ꯭ꯔꯤꯕ ꯃꯥꯒꯤ ꯆꯤꯊꯤꯅ ꯀꯔꯤ ꯏꯔꯤꯕ ꯑꯩ ꯈꯪꯉꯤ ꯅꯪ ꯁꯣꯏꯗꯅ ꯍꯪꯅꯤꯡꯒꯅꯤ ꯃꯨꯕ ꯀꯣꯕ ꯏꯕꯣꯕꯤ ꯑꯍꯨꯝꯕꯨ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤꯗꯤ ꯇꯥꯔꯦ ꯇꯦꯝꯕ ꯑꯃꯗꯤ ꯇꯣꯝꯕꯤꯅꯧ ꯑꯅꯤꯕꯨꯗꯤ ꯀꯝꯗꯧꯅ ꯍꯥꯠꯈꯤ ꯑꯩꯅ ꯖꯦꯜꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯣꯛꯂꯥꯎꯕꯨꯡꯗ ꯂꯥꯛꯏ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯌꯦꯡꯅꯈꯤ ꯑꯩ ꯀꯔꯤꯁꯨ ꯊꯧꯁꯥꯔꯨꯗꯦ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯡꯗꯨꯅ ꯑꯩꯕꯨ ꯉꯥꯏꯔꯝꯕ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤ ꯃꯤꯌꯥꯝꯅ ꯑꯉꯛꯄ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯀꯅꯥꯁꯨ ꯀꯟꯕ ꯆꯪꯂꯛꯈꯤꯗꯦ ꯃꯤ ꯁꯤꯔꯝꯕ ꯌꯨꯝꯅꯤ ꯃꯩ ꯊꯥꯗꯣꯛꯄ ꯇꯥꯕꯅꯤ ꯆꯥꯛꯂꯤꯕ ꯃꯩꯔꯛ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯦ ꯁꯨꯃꯇꯤ ꯑꯃꯗꯤ ꯏꯆꯦ ꯊꯥꯔꯤꯛ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡ ꯎꯈꯤ ꯊꯣꯏꯗꯣꯛꯅ ꯅꯨꯡꯁꯤꯔꯕ ꯌꯨꯝꯅꯤ ꯏꯃꯥ ꯏꯄꯥ ꯑꯅꯤ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯆꯦꯒ ꯑꯩꯒ ꯂꯩꯃꯤꯟꯅꯔꯛꯄ ꯌꯨꯝꯅꯤ ꯏꯆꯦꯒꯤ ꯅꯤꯡꯁꯤꯡ ꯋꯥꯔꯤ ꯃꯤꯠꯇ ꯃꯊꯪ ꯃꯊꯪ ꯎꯔꯛꯈꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯏꯃꯥ ꯁꯛꯇꯨꯅ ꯌꯣꯛꯂꯛꯄ ꯄꯤꯖ ꯄꯤꯊꯛꯄ ꯃꯍꯥꯛꯅ ꯃꯪꯒꯣꯜꯗ ꯐꯤ ꯁꯥꯕ ꯑꯗꯨꯗꯒꯤ ꯂꯨꯍꯣꯡꯕ ꯊꯤꯟꯈꯤꯕ ꯏꯊꯟꯇ ꯂꯩꯍꯧꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯄꯤ ꯇꯥꯔꯛꯏ ꯑꯗꯨꯗꯒꯤ ꯃꯁꯝ ꯃꯅꯥ ꯐꯔꯕꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯂꯥꯎꯔꯝꯕꯤ ꯏꯆꯦ ꯊꯥꯔꯤꯛ ꯊꯃꯣꯏꯗ ꯈꯨꯇꯨꯝ ꯁꯨꯔꯒ ꯈꯥꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯋꯥꯁꯛꯈꯤ ꯅꯨꯡꯁꯤꯔꯕꯤ ꯏꯆꯦ ꯑꯅꯤ ꯅꯈꯣꯏ ꯑꯅꯤꯗ ꯁꯥꯈꯤ ꯊꯝꯗꯨꯅ ꯉꯁꯤꯗꯤ ꯅꯧꯄ꯭ꯋꯥꯅ ꯃꯩꯒꯤ ꯋꯥꯁꯛ ꯑꯃ ꯁꯛꯂꯕꯅꯤ ꯑꯩꯍꯥꯛ ꯇꯝꯊꯤꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒꯗꯕꯅꯤ ꯂꯥꯟꯖꯗꯕꯤ ꯅꯈꯣꯏꯕꯨ ꯍꯥꯠꯈꯤꯕ ꯃꯤꯍꯥꯠꯄ
ꯑꯋꯥꯠꯄꯁꯤꯡ ꯑꯗꯨ ꯑꯃꯃꯝ ꯍꯥꯠꯂꯒ ꯂꯃꯟ ꯈꯨꯝꯒꯅꯤ꯫ ꯃꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯊꯧꯅꯥ ꯑꯗꯨ ꯅꯤꯡꯉꯝꯈꯤꯗ꯭ꯔꯕ ꯅꯈꯣꯏꯒꯤ ꯊꯋꯥꯏꯅ ꯀꯔꯤꯒꯨꯝꯕ ꯎꯔꯕꯗꯤ ꯅꯧꯄꯥꯕꯨ ꯃꯊꯧ ꯁꯪꯕꯤꯌꯨ꯫ ꯏꯪꯈꯣꯜ ꯑꯗꯨ ꯌꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯊꯧꯔꯤꯌꯥꯟꯗꯨꯅ ꯁꯤꯈꯤꯕ ꯃꯐꯝꯅꯤ ꯍꯥꯏꯗꯨꯅ ꯂꯧꯕꯤꯅꯕ ꯃꯤ ꯂꯩꯈꯤꯗꯦ꯫ ꯃꯃꯩꯊꯪꯗ ꯆꯤꯡꯃꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯃ ꯊꯦꯡꯅꯗꯨꯅ ꯌꯣꯟꯊꯣꯛꯂꯦ꯫ ꯃꯗꯨꯒꯤ ꯃꯃꯜ ꯑꯗꯨꯅ ꯇꯥꯇꯥ ꯒꯥꯔꯤ ꯑꯁꯤ ꯂꯩꯔꯒ ꯀꯣꯆꯠ ꯆꯠꯇꯨꯅ ꯃꯤꯁꯛꯁꯤꯡ ꯑꯗꯨ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯂꯣꯏꯅꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯃꯥꯜ ꯆꯤꯡꯕꯁꯨ ꯀꯣꯏꯅ ꯆꯠꯂꯛꯏ꯫ ꯃꯔꯛ ꯃꯔꯛꯇ ꯏꯅꯦꯁꯤꯒꯤ ꯌꯨꯝꯗ ꯊꯨꯡꯐꯝ ꯑꯣꯏꯈꯤ꯫ ꯇꯣꯝꯕꯤꯅꯧꯗꯤ ꯅꯥꯒꯥꯂꯦꯟꯒꯤ ꯎꯈꯥꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯔꯦ꯫ ꯍꯣꯇꯦꯜ ꯐꯝꯈ꯭ꯔꯦ꯫ ꯇꯦꯝꯕꯁꯨ ꯅꯥꯒꯥꯂꯦꯟꯗ ꯐꯨꯔꯤꯠ ꯇꯨꯕ ꯑꯣꯏꯅ ꯂꯩꯈꯤꯕꯗꯒꯤ ꯄꯥꯎ ꯐꯪꯂꯦ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯎ ꯀꯔꯕꯥꯔ ꯇꯧꯕ ꯇꯥꯏꯕꯨꯡꯉꯣ ꯆꯥꯎꯕꯜꯒꯤ ꯎꯆꯤꯡ ꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯈꯥꯒꯤ ꯇꯣꯝꯕꯤꯅꯧ ꯍꯣꯇꯦꯜꯗ ꯊꯨꯡꯂꯩ꯫ ꯀꯩꯔꯦꯟꯁꯨ ꯌꯥꯎꯏ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯛ ꯈꯪꯈꯤꯗꯦ꯫ ꯑꯩꯅꯁꯨ ꯈꯪꯗꯅꯕ ꯁꯝ ꯀꯣꯏ ꯈꯥꯛꯇꯨꯅ ꯑꯃꯗꯤ ꯈꯣꯜ ꯑꯣꯟꯊꯥꯛ ꯑꯣꯟꯁꯤꯟ ꯇꯧꯔꯒ ꯍꯣꯇꯦꯜ ꯑꯗꯨꯗ ꯅꯣꯡꯃ ꯅꯤꯅꯤ ꯂꯦꯛꯈꯤ꯫ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯈꯤ꯫ ꯑꯩꯒꯤ ꯇꯥꯇꯥ ꯒꯥꯔꯤꯒꯤ ꯅꯝꯕꯔ ꯑꯅꯤ ꯁꯨꯏ꯫ ꯑꯃꯅ ꯑꯁꯥꯝꯗꯒꯤ ꯂꯧꯕꯅꯤ, AMK 3742ꯅꯤ꯫ ꯃꯄꯨꯒꯤ ꯃꯃꯤꯡꯅ ꯃꯩꯅꯝ ꯏꯕꯣꯍꯟꯕꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯝꯕꯔꯅ MNH 2222ꯅꯤ꯫ ꯃꯄꯨꯒꯤ ꯃꯃꯤꯡꯅ ꯃꯩꯅꯝ ꯁꯨꯔꯖꯤꯠ꯫ ꯊꯧꯔꯥꯡ ꯑꯃꯒꯤꯗꯃꯛ ꯁꯦꯟ ꯇꯤꯡꯅ ꯋꯥꯆꯠ ꯋꯥꯅꯣꯝꯂꯒ ꯂꯧꯈꯤꯕ ꯅꯝꯕꯔꯅꯤ꯫ Xmas ꯅꯨꯃꯤꯠꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯀꯥꯎꯗ꯭ꯔꯤ꯫ ꯏꯔꯥꯡ ꯂꯥꯡꯕ ꯃꯇꯝꯅꯤ꯫ ꯇꯣꯝꯕꯤꯅꯧꯒꯤ ꯍꯣꯇꯦꯜꯁꯨ ꯃꯤ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯝꯅꯃꯛ ꯀꯨꯝꯍꯩ ꯍꯔꯥꯎꯕꯗ ꯂꯨꯞꯅꯔꯝꯃꯤ꯫ ꯀꯩꯔꯦꯟ ꯊꯥꯖꯤꯟꯗꯨꯅ ꯃꯥꯒ ꯌꯨ ꯊꯛꯃꯤꯟꯅꯍꯜꯂꯤ꯫ ꯃꯥꯕꯨ ꯍꯦꯟꯅ ꯉꯥꯎꯍꯜꯂꯤ꯫ ꯋꯥꯟꯊꯗꯨꯅ ꯇꯥꯔꯕ ꯃꯇꯝꯗ ꯀꯩꯔꯦꯟꯅ ꯄꯥꯎ ꯄꯤꯔꯔꯦ꯫ ꯑꯩꯅ ꯃꯥꯕꯨ ꯑꯍꯤꯡ ꯑꯗꯨꯗ ꯍꯥꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯏꯁꯣꯔꯅ ꯄꯤꯔꯛꯂꯦ꯫ ꯃꯥꯕꯨ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯈꯜꯂꯤ꯫ ꯏꯈꯨꯠꯃꯛꯅꯗꯤ ꯍꯥꯠꯅꯤꯡꯗꯦ꯫ ꯊꯥꯔꯤꯛꯄꯨ ꯃꯉꯛ ꯊꯧꯔꯤ ꯊꯨꯈꯤꯕꯗꯨ ꯃꯍꯥꯛꯅꯅꯤ ꯍꯥꯏꯗꯨꯅ ꯇꯥ ꯇꯣꯂꯃꯨꯅ ꯇꯝꯈꯤꯕꯗꯒꯤ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯧꯔꯤ ꯊꯨꯕ ꯇꯥꯕꯅꯤ꯫ ꯑꯩꯅ ꯇꯣꯝꯕꯤꯅꯧꯕꯨ ꯃꯌꯥ ꯐꯤꯕꯨꯜ ꯅꯝꯁꯤꯜꯂꯦ꯫ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯦ꯫ ꯕꯣꯔꯥ ꯑꯆꯧꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯆꯤꯟ ꯄꯨꯟꯁꯤꯜꯂꯦ꯫ ꯃꯤꯔꯛ ꯇꯥꯜꯂꯛ ꯌꯦꯡꯂꯒ ꯄꯨꯊꯣꯔꯛꯂꯦ꯫ ꯒꯥꯔꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯁꯣꯛꯇꯨꯅ ꯕꯣꯔꯥ ꯑꯗꯨ ꯄꯨꯟꯁꯤꯜꯂꯦ꯫ ꯀꯅꯥꯅꯁꯨ ꯈꯪꯂꯔꯣꯏ꯫ ꯑꯁꯥꯝꯒꯤ ꯒꯥꯔꯤ ꯅꯝꯕꯔꯗꯤ ꯍꯥꯟꯅ ꯑꯣꯟꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯊꯧꯔꯦ꯫ ꯑꯁꯥꯝꯒꯤ ꯃꯥꯏꯀꯩ ꯄꯥꯡꯅ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯀꯅꯥꯅꯁꯨ ꯎꯍꯧꯗ꯭ꯔꯦ꯫ ꯀꯩꯔꯦꯟꯅ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯔꯝꯂꯦ꯫ ꯍꯣꯇꯦꯜ ꯑꯗꯨ ꯃꯅꯨꯡꯗ ꯊꯥꯎ ꯍꯩꯖꯤꯜꯂꯒ ꯃꯩ ꯆꯨꯔꯝꯃꯤ ꯍꯥꯏꯅ ꯇꯝꯃꯤ꯫ ꯂꯥꯞꯅ ꯃꯩ ꯆꯥꯛꯄ ꯑꯗꯨ ꯎꯔꯛꯈꯤ꯫ ꯇꯥꯆꯧ ꯌꯦꯡꯉꯨ꯫ ꯏꯌꯥꯝꯕꯒꯤ ꯊꯧꯔꯥꯡ ꯑꯗꯨ ꯃꯤꯅ ꯈꯪꯕ ꯉꯝꯗꯅꯕ ꯅꯅꯥꯎꯅ ꯇꯣꯝꯕꯤꯅꯧꯒꯤ ꯍꯣꯇꯦꯜ ꯃꯩ ꯆꯨꯔꯝꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯇꯨꯝꯈ꯭ꯔꯦ꯫ ꯁꯣꯏꯗꯅ ꯍꯥꯏꯅꯔꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯊꯥꯒꯠꯈꯤ꯫ ꯐꯖꯩ ꯅꯪꯒꯤ ꯋꯥꯈꯜ꯫ ꯃꯥꯒꯤ ꯃꯁꯥ ꯑꯁꯤꯗꯤ ꯀꯝꯗꯧꯔꯒ ꯀꯗꯥꯏꯗ ꯃꯥꯡꯍꯟꯒꯅꯤ? ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯁꯤꯗ꯭ꯔꯤ, ꯒ꯭ꯌꯥꯟ ꯃꯥꯡꯂꯤ, ꯌꯨꯒꯤ ꯅꯤꯁꯥ ꯂꯩꯔꯤ꯫ ꯇꯥꯆꯧꯒꯤ ꯈꯨꯠꯅꯗꯤ ꯍꯥꯠꯂꯨꯅꯨ꯫ ꯒꯥꯔꯤ ꯆꯀꯥ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯋꯥꯐꯝ ꯑꯗꯨꯁꯨ ꯐꯖꯩ꯫ ꯃꯁꯥꯗꯤ ꯃꯤꯅ ꯊꯦꯡꯅꯍꯟꯕ ꯌꯥꯗꯦ꯫ ꯆꯤꯡꯅꯕꯤꯒꯅꯨ꯫ ꯅꯅꯥꯎ ꯁꯤꯟꯖꯒꯦ꯫ ꯀꯝꯗꯧꯅ? ꯑꯩꯅ ꯉꯛꯅ ꯑꯃꯁꯨꯡ ꯄꯥꯈꯠꯅ ꯍꯪꯉꯤ꯫ ꯄꯥꯈꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯑꯔꯣꯟꯕ ꯊꯕꯛꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡꯅꯤ꯫ ꯃꯤ ꯎꯈꯤꯅꯤ ꯍꯥꯏꯕꯒꯤꯁꯨ ꯆꯤꯡꯅꯔꯤꯕꯅꯤ꯫ ꯇꯨ ꯆꯨꯡꯈꯤ꯫ ꯏꯁꯥ ꯅꯤꯛꯂꯝꯃꯤ꯫ ꯆꯦꯛꯄꯣꯁꯇ ꯐꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯈꯟꯗꯕ ꯌꯥꯗꯕ ꯅꯠꯇꯦ꯫ ꯅꯅꯥꯎ ꯒꯥꯔꯤ ꯃꯈꯥꯗ ꯆꯪꯖꯒꯦ꯫ ꯁꯦꯝꯕ ꯁꯥꯗꯨꯅ ꯂꯩꯁꯤꯟꯅꯁꯤ꯫ ꯕꯣꯔꯥ ꯈꯥꯎ ꯑꯁꯤ ꯑꯩꯅ ꯊꯥꯗꯔꯒ ꯃꯅꯤꯡ ꯆꯀꯥꯗ ꯃꯐꯝ ꯆꯥꯅ ꯊꯝꯖꯒꯦ꯫ ꯇꯥꯆꯧꯅ ꯃꯁꯛ ꯈꯪꯗꯅꯕ ꯇꯛꯈꯥꯏꯕꯤ꯫ ꯄꯨꯡꯇꯣꯏ ꯇꯣꯏꯅ ꯃꯗꯨꯗꯒꯤ ꯙꯅꯦꯁ꯭ꯋꯔꯤ ꯇꯨꯔꯦꯜꯒꯤ ꯃꯔꯤꯜꯗ ꯊꯥꯗꯔꯝꯕꯗ ꯀꯅꯥꯅꯁꯨ ꯈꯪꯂꯔꯣꯏ꯫ ꯆꯤꯡꯅꯕꯤꯒꯅꯨ꯫ ꯅꯤꯡꯍꯟꯅꯕ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦ꯫ ꯌꯨ ꯌꯥꯎ 4-5 ꯄꯥꯏꯁꯤꯟꯕꯤꯌꯨ꯫ ꯀꯩꯔꯦꯟꯅ ꯑꯩꯕꯨ ꯃꯊꯧ ꯁꯪꯈꯤ꯫ ꯌꯨ ꯂꯤꯛꯂꯤ ꯊꯥꯡꯒꯠꯇꯨꯅ ꯅꯝꯄꯤ ꯄꯤꯊꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕꯤꯅꯧ ꯕꯣꯔꯥ ꯄꯨꯝꯇꯣꯏ ꯂꯝꯕꯤꯗ ꯏꯗꯤ ꯂꯩꯍꯧꯗꯦ꯫ ꯀꯩꯔꯦꯟꯅ ꯆꯥꯝꯊꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯍꯩꯁꯤꯡꯂꯕ ꯂꯝꯖꯤꯡ ꯃꯈꯥꯗ ꯑꯩꯒꯤ ꯒꯥꯔꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯣꯝꯕꯤꯅꯧꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗ꯭ꯔꯕ ꯃꯤꯍꯥꯠꯅꯤ꯫ ꯃꯩ ꯆꯥꯛꯇꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯁꯣꯔꯥꯠ ꯁꯣꯟꯈꯤꯕꯒꯤ ꯄꯥꯎꯁꯨ ꯀꯣꯟꯅ ꯇꯥꯔꯛꯈꯤ꯫ ꯃꯤꯍꯥꯠꯄꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯁꯤꯁꯨ ꯅꯤꯁꯥ ꯃꯈꯜ ꯑꯃꯅꯤ꯫ ꯃꯤ ꯑꯃꯇꯪꯕꯨ ꯍꯥꯠꯂꯨꯔꯕ ꯃꯤ ꯑꯗꯨꯗꯤ ꯃꯤ ꯑꯇꯩ ꯍꯥꯠꯄꯗ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯛꯄ ꯖꯥꯠꯅꯤ꯫ ꯈꯣꯡꯆꯠ ꯑꯗꯨ ꯑꯁꯥꯝꯗ ꯐꯅ ꯀꯨꯏꯅ ꯂꯩꯔꯨꯏ꯫ ꯖꯣꯔꯍꯥꯠꯇ ꯐꯥꯏꯗꯨꯅ
ꯃꯩꯇꯩ ꯊꯤꯀꯥꯗꯥꯔ ꯑꯃꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯆꯤꯡꯕ ꯌꯥꯎꯔꯨꯏ꯫ ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯏꯝꯐꯥꯜ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯈꯣꯡꯆꯠꯅꯤ꯫ ꯑꯩꯅ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯏꯁꯩ ꯁꯛꯏ꯫ ꯀꯩꯔꯦꯟꯅ ꯇꯥꯜ ꯊꯥꯏ ꯊꯧꯔꯥꯅꯤ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯑꯩꯒꯤ ꯏꯁꯩꯗꯣ ꯑꯍꯤꯡꯒꯤ ꯒꯥꯔꯤ, ꯄꯨꯟꯁꯤꯒꯤ ꯒꯥꯔꯤ ꯆꯠꯂꯨ ꯄꯨꯟꯁꯤꯒꯤ ꯄꯟꯊꯨꯡꯗꯣ ꯌꯧꯅꯕ, ꯑꯅꯧꯕ ꯑꯌꯨꯛꯀꯤ ꯑꯔꯣꯏꯕ ꯑꯍꯤꯡ, ꯄꯤꯔꯥꯡꯒꯤ ꯈꯣꯡꯆꯠꯇ ꯑꯅꯧꯕ ꯄꯟꯊꯨꯡꯂꯥ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯂꯝꯕꯤꯅꯤ, ꯁꯥꯡꯂꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯅꯤ꯫ ꯂꯥꯜꯂꯦ ꯆꯠꯂꯦ ꯄꯟꯗꯨꯞ ꯀꯌꯥ, ꯍꯤꯡꯈꯣ ꯍꯥꯏꯔꯤ ꯄꯨꯟꯁꯤꯅ ꯑꯩꯕꯨ꯫ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ, ꯄꯤꯄꯤꯃꯥ ꯒꯣꯂꯥꯏ ꯂꯩꯔꯛꯄꯒꯤ ꯃꯩꯉꯥꯜꯗ ꯂꯪꯐꯩ ꯆꯠꯄ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯒꯥꯔꯤ ꯈꯥꯝꯂꯛꯏ꯫ ꯑꯊꯦꯡꯕ ꯑꯗꯨꯗ ꯃꯊꯟꯇ ꯄꯣꯠ ꯃꯌꯥꯝ ꯑꯃꯒ ꯂꯦꯞꯂꯝꯃꯤ꯫ ꯏꯝꯐꯥꯜꯗ ꯊꯣꯛꯇꯕ ꯌꯥꯗꯕ ꯑꯔꯨꯕ ꯃꯔꯝ ꯑꯃꯗꯒꯤ ꯑꯊꯦꯡꯕꯒꯤ ꯒꯥꯔꯤ ꯉꯥꯏꯔꯝꯕꯖꯥꯠꯅꯤ꯫ ꯅꯨꯡꯁꯤꯕ ꯄꯣꯛꯏ꯫ ꯇꯥꯆꯧ ꯀꯩꯔꯦꯟ ꯍꯧꯗꯣꯏ ꯅꯨꯄꯥ ꯑꯁꯤ ꯁꯦꯟ ꯇꯥꯟꯕ ꯂꯥꯛꯄ ꯃꯩꯇꯩ ꯃꯆꯥ ꯃꯥꯜꯂꯤ꯫ ꯃꯌꯨꯝꯒꯤ ꯑꯁꯤ ꯑꯅꯥ ꯊꯣꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯄꯨꯕꯤꯈꯤꯁꯤ ꯑꯍꯤꯡꯒꯤ ꯒꯥꯔꯤ ꯆꯠꯂꯤꯕ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯕꯗꯨꯗꯤ ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ, ꯄꯥꯡꯗꯨꯅꯁꯨ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯀꯩꯔꯦꯟ ꯏꯌꯥꯝꯕꯒꯤ ꯑꯍꯤꯡꯒꯤ ꯒꯥꯔꯤꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯤ꯫ ꯇꯥꯆꯧ ꯀꯩꯔꯦꯟꯅ ꯉꯛꯅꯍꯜꯂꯛꯏ꯫ ꯅꯅꯥꯎꯗꯤ ꯚꯥꯞ ꯇꯥꯖꯗ꯭ꯔꯦ꯫ ꯄꯨꯕꯤꯈꯤꯁꯤ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅ ꯒꯥꯔꯤꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯈꯠꯅ ꯊꯧꯒꯠꯂꯒ ꯅꯨꯄꯥ ꯑꯗꯨ ꯊꯣꯝꯒꯥꯏꯔꯦ꯫ ꯂꯨꯈ꯭ꯔꯕ ꯂꯣꯛꯈꯥꯗ ꯅꯨꯄꯥ ꯑꯗꯨ ꯃꯃꯩ ꯃꯀꯣꯛ ꯑꯣꯟꯊꯣꯛꯂꯒ ꯄꯥꯏꯊꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯒꯥꯔꯤ ꯊꯧꯔꯛꯂꯦ꯫ ꯂꯝꯕꯤꯗ ꯃꯤ ꯆꯠꯇ꯭ꯔꯕ, ꯄꯨꯂꯤꯁ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ ꯃꯇꯝꯅꯤ꯫ ꯀꯅꯥꯅꯁꯨ ꯇꯥꯟꯅꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯩꯔꯦꯟꯗꯤ ꯉꯛꯈꯤ ꯃꯥꯜꯂꯦ꯫ ꯐꯅ ꯀꯨꯏꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯈꯤꯗꯦ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯩ ꯈꯪꯏ꯫ ꯂꯪꯐꯩ ꯆꯠꯆꯕ ꯃꯤ ꯑꯃꯕꯨ ꯃꯔꯥꯜ ꯂꯩꯇꯅ ꯀꯔꯤꯒꯤ ꯇꯝꯊꯤꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯊꯧꯔꯥꯅꯤ, ꯅꯪꯗꯤ ꯋꯥꯍꯪ ꯑꯁꯤ ꯍꯪꯅꯤꯡꯗ꯭ꯔꯅꯦ? ꯑꯩꯕꯨ ꯉꯥꯎꯔꯦ꯫ ꯃꯤ ꯑꯃ ꯍꯥꯠꯂꯨꯕꯗꯒꯤ ꯐꯠꯇꯕ ꯅꯤꯁꯥ ꯑꯃ ꯆꯦꯟꯗꯨꯅ ꯃꯤꯍꯥꯠꯄꯕꯨ ꯁꯤꯟꯐꯝ ꯑꯣꯏꯒꯦ ꯈꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ꯫ ꯑꯩꯅ ꯈꯨꯝꯒꯗꯕ ꯄꯥꯎꯈꯨꯝꯗꯤ ꯈꯪꯂꯕꯔꯥ? ꯀꯩꯔꯦꯟ ꯀꯩꯁꯨ ꯍꯪꯂꯛꯇ꯭ꯔꯦ꯫ ꯑꯩꯕꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯩꯔꯦꯟ, ꯑꯩꯅ ꯃꯥꯕꯨ ꯇꯞꯅ ꯀꯧꯔꯒ ꯍꯥꯏꯈꯤ, ꯏꯌꯥꯝꯕ ꯉꯥꯎꯗꯦ꯫ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯅꯣꯡꯃꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯔꯝꯃꯤ꯫ ꯃꯥꯡꯈ꯭ꯔꯕ ꯈꯨꯗꯣꯡꯆꯥꯕꯗꯤ ꯑꯃꯨꯛ ꯐꯪꯕ ꯋꯥꯕꯅꯤ꯫ ꯃꯩꯉꯥꯜꯗ ꯑꯃꯗꯤ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯑꯩꯅ ꯃꯁꯛ ꯈꯪꯈꯤ꯫ ꯀꯅꯥꯅꯣ ꯅꯨꯄꯥꯗꯣ? ꯇꯥꯆꯧ ꯀꯩꯔꯦꯟ, ꯅꯨꯄꯥ ꯑꯗꯨ ꯇꯣꯛꯄꯝꯒꯤ ꯇꯦꯝꯕ, ꯑꯩꯒꯤ ꯌꯦꯛꯅꯕ ꯏꯆꯦ ꯊꯥꯔꯤꯛ ꯍꯥꯠꯈꯤꯕ 3ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ꯫ ꯑꯣ, ꯀꯩꯔꯦꯟꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇꯥꯆꯧ 2ꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ, 3ꯗꯤ ꯋꯥꯠꯂꯤ꯫ ꯑꯩꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯨꯝꯃꯤ꯫ ꯎꯀꯤꯜ ꯑꯃꯁꯨ ꯋꯥꯠꯂꯤ, ꯃꯨꯕ ꯀꯣꯕ ꯏꯕꯣꯕꯤ꯫ ꯀꯩꯔꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ꯫ ꯎꯀꯤꯜ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ? ꯊꯧꯕꯥꯜꯒꯤ ꯎꯀꯤꯜ ꯗꯤꯅꯦꯁ ꯕꯥꯕꯨ꯫ ꯃꯥꯕꯨꯁꯨ ꯍꯥꯠꯄ ꯀꯔꯤꯒꯤ? ꯎꯀꯤꯜꯅ ꯑꯆꯨꯝꯕꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤ, ꯑꯔꯥꯟꯕꯕꯨ ꯑꯆꯨꯝꯕ ꯑꯣꯏꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯍꯤꯡꯒꯤ ꯒꯥꯔꯤꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃꯗꯤ ꯇꯝꯕꯤꯐꯝ ꯊꯣꯛꯇ꯭ꯔꯥ? ꯇꯥꯆꯧꯒꯤ ꯃꯤꯍꯥꯠ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯇꯝ ꯆꯪꯒꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯣꯡꯃꯩꯅ ꯅꯠꯇ꯭ꯔꯒ ꯊꯥꯡꯅ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯐꯔꯣꯏꯗ꯭ꯔꯥ? ꯃꯇꯝ ꯆꯪꯁꯅꯨ, ꯑꯩꯍꯥꯛ ꯃꯤꯍꯥꯠꯄ ꯑꯃꯗꯤ ꯑꯣꯏꯅꯤꯡꯗꯦ꯫ ꯑꯩꯒꯤ ꯈꯨꯠꯅꯗꯤ ꯃꯤ ꯍꯥꯠꯇꯦ꯫ ꯇꯥꯆꯧꯒꯤ ꯋꯥꯈꯜ ꯐꯖꯩ꯫ ꯑꯍꯤꯡꯒꯤ ꯃꯤꯍꯥꯠꯄ ꯀꯅꯥꯅꯣ ꯍꯪꯂꯕꯗꯤ ꯑꯍꯤꯡꯒꯤ ꯒꯥꯔꯤꯅꯤ ꯍꯥꯏꯕ ꯇꯥꯕꯅꯤꯅꯦ꯫ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕ꯫ ꯃꯤ ꯇꯛꯇꯨꯅ ꯍꯥꯠꯂꯨꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯕꯨ ꯃꯤ ꯍꯥꯠꯄꯅꯤ ꯍꯥꯏꯅꯗꯦ, ꯁꯣꯏꯕꯗꯒꯤ ꯊꯣꯛꯄꯅꯤ ꯍꯥꯏꯅꯩ꯫ ꯁꯦꯜ ꯈꯔ ꯇꯤꯡꯂꯒ ꯀꯨꯏꯅꯕꯗꯤ ꯐꯪꯗꯦ꯫ ꯇꯥꯆꯧꯒꯤ ꯃꯤꯍꯥꯠꯄꯒꯤ ꯊꯤꯑꯣꯔꯤ ꯑꯁꯤ ꯑꯅꯧꯕꯅꯤ꯫ ꯍꯩ, ꯃꯤꯉꯣꯟꯗꯗꯤ ꯇꯥꯛꯄꯤꯔꯨꯅꯨ꯫ ꯑꯩꯒꯤ ꯃꯤꯁꯟ ꯍꯦꯛ ꯂꯣꯏꯕꯗ ꯒꯥꯔꯤ ꯊꯧꯕ ꯇꯣꯛꯀꯅꯤ꯫ ꯃꯇꯨꯡꯗꯤ ꯀꯔꯤ ꯇꯧꯒꯅꯤ? ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯏꯆꯥ ꯑꯃ ꯂꯩꯔꯤ, ꯃꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯒꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯄ꯭ꯔꯥꯏꯆꯤꯠ ꯇꯧꯕ ꯑꯣꯏꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯨꯕ ꯇꯥꯕꯅꯤ꯫ ꯇꯥꯆꯧ, ꯅꯪꯕꯨ ꯄꯥꯈꯪꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯀꯗꯥꯏꯗꯒꯤ ꯏꯆꯥꯅꯣꯅꯦ? ꯍꯩ ꯑꯉꯥꯎꯕ, ꯄꯥꯈꯪꯗꯤ ꯃꯆꯥ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ? ꯑꯩꯗꯤ ꯂꯣꯟꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯑꯩꯁꯦ ꯑꯍꯤꯡꯒꯤ ꯄꯥꯈꯪꯅꯤ꯫ ꯅꯠꯇꯦ, ꯃꯃꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ? ꯀꯩꯔꯦꯟ, ꯋꯥꯔꯤ ꯑꯗꯨ ꯇꯥꯅꯤꯡꯕ꯭ꯔꯥ? ꯐꯩ, ꯂꯤꯒꯦ꯫ ꯅꯪ ꯑꯃꯨꯛ ꯒꯥꯔꯤ ꯊꯧꯔꯨ ꯂꯥꯎ꯫ ꯀꯩꯔꯦꯟꯅ ꯒꯥꯔꯤ ꯊꯧꯔꯦ꯫ ꯁꯥꯡꯂꯕ ꯑꯍꯤꯡꯒꯤ ꯈꯣꯡꯆꯠ꯫ ꯑꯩꯒꯤ ꯁꯥꯡꯂꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯗꯨꯅ ꯃꯉꯣꯟꯗ ꯇꯥꯍꯟꯈꯤ꯫ ꯉꯁꯤ ꯅꯉꯣꯟꯗ ꯑꯃꯨꯛ ꯂꯤꯔꯒꯦ꯫ ꯗꯤꯅꯦꯁꯀꯤ ꯁꯨꯅꯤꯇꯥ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯁꯨꯔꯒꯤ ꯁꯨꯅꯤꯇꯥ ꯀꯔꯝꯅ ꯑꯣꯏꯔꯝꯂꯤꯕ? ꯑꯍꯤꯡꯒꯤ ꯄꯥꯈꯪ ꯑꯃꯁꯨꯡ ꯑꯍꯤꯡꯒꯤ ꯂꯩꯁꯥꯕꯤ꯫ ꯁꯅꯥꯒꯤ ꯎꯔꯤꯅ ꯇꯣꯃꯥꯜꯗ ꯀꯔꯤꯒꯤ ꯌꯦꯛꯂꯤꯕꯅꯣ?